Manipur anauba lengak ama semnabagi lalong SINGBADA KUKI MLAs SINGGISU FIREP lauraba yai haina presna fangba pawgi source amana khangalakle paw asina maka taraduna hai Manipur anauba lengak ama SEMBADA anauba luchingba ama khanbagi matangda KUKI MLAs singi FIREP launabagi dabak saliba tha asigi tang taraga mapanda kangpokpida mifam ama pangthoklaba yai hairi hariba mifam aduda KUKI MLA mapan amadi KUKI zogi CSO singi luchingba sing saruk yagadawri Numini ki concert Manipur laklam kiba BJP Northeast in charge Sambit Patrana Kangpokpida satuna KUKI MLA amadi CSO singa wari sana kiba dugi matung FIREP asi laurakpa oiramba yai hairi nakala maromdagi fangba pawgi source amagi matung inna Sambit Patrana KUKI MLA amadi CSO sing unakiba duda Manipur anauba lengak ama SEMBADA MEITEI LUCHINGBA ama KHANBADA YANINGBRA haina hangba wahangda yaningba phongdorakiba lei haina presna fangba pawgi source asina kangalakle